Manipur के apunba shaktam ngakpada achouba thoudang louriba United Committee Manipur के office चा bom langsinna Pokhaihankhiba से Amuk Hanna Chahi taret Khuntaknaba Sinbaga Pangkhakni haina all Manipur Kanba imalub AMKIL के President Lourembam Nganbi na phongdorakli ngarang numidang sakhangdaba singna UCM के office चा sakhangdaba singna bom ani langsinna Pokhaihalamba thawung adubu yaningdaba phongdoktuna ngasi chathakiba wakat mifamda wafam ase phongdokladuna mahakna makhatan hai kuki kutlai paiba singa Lanteng naringai cherak asida aikoi masel gi marakta bom langshindna Pokhaihalamba thawung ase mimangda maitei aikoi gi chang tanaba thawung ne UCM ase kumja English ngani supna amada Manipur gi apunba shaktam kaibi yaroi haiba pandamda semkhiba apunba loop amane masida kari pendaba yaningdaba leibidagi asigumba kahenba thawung ase chatharibano aningba apamba kaya leirabasu phong na thoraktuna wari sanase Mamang da su UCM के office may thakre masi Manipur gi hokraba puwari sing may thadukpaga pangkhakni ngarang bom langsilamba gi thawung adusu ningba kaingai ne UCM ase Manipur gi achouba apex body ama oiduna miyam gi interest ta thabak tawduna laklibane asigumba apex body amada tawroidaba thabak tawriba ase karigino haibadu mayek sengna miyam mangda thamgadabane Imaleba Kanba thorakli basingna UCM gi thausil thoramda yaningda banatraga lan khibal leirabasu wari sanadna warushin purakna bahona se masida akal aring singduna aikoi masal khut thanaba bom langshin bana warushin purakpangamloi mama oibi singgi mityengdadi icha sing amata oina oi Leibakan si hairabadi aikoi masal gi marakta khongfom khara handoknaduna wari sanabana achumba lambi oigane maitei hairiba furup ase malem gi miyam mangda yonabagi thawung amuk hana tawbiganu haina mahakna makhatana phongdokhe wakat mifamaduda tongan ba imalop civil society organizations kaya gi luchingba sing amadi mahiroi lupke luchingba singna saruk yaduna Chathakiba wakat mifamaduda UCM office ta bom langsinba yaningde bom langsinbada chenaba sing athubada fagadabane bom langsinba pangdabagi thawungne haibana chingba wahai sing iba play card kaya sizinakhe Manipur gi ngangkai kannanaba Manipur gi shaktam ngaknanaba amadi Manipur gi chanalon changanganaba honare ba isen da threat tawrpa ba se Manipur praja da threat tawrpa dugumba singnarakpa amani masi chungtau tawba yadaba thaba ama oi aduna athuba matamda asiguma je kari gi damakta kari pambagi damakta karam target tano UCM da bom langchaliba UCM da mai thariba aibo wafam se athuna Manipur praja na khangba pami amasung mama ama oina praja ama oina aikoi madugi mayek sengna khangba pami aiba wafam du thamjari masi kanagumba kharana thawinjin tawraga tawraibra kanana tawraibano haiba se mama ama oina madi Manipur praja singna tachengna khangba du pami haiba wafam du thamni aduga loinana aikoina UCM da sumaina thitan tawrpa haiba se mase aikoigi makoigi apa masi karino haiba se Manipur praja da sab chana khangan ba dumni aikoina masi pami ba